Khulai lakpagi thawdokta chenabani haiba mioi ama NIA wahang pahong tawbada ayaba pikre. Manipurgi chahi ahum mapung fazilaklaba loisindana lairiba irang asigi manung chana khulai lakpagi thawdokta chenabani haiba mioi ama NIA wahang pahong tawhanbada ayaba pikre. Manga suba IRB degi khulai lakpada chawna chenabani haiba hojikna sajiwa jailda lairiba Rajkumar Sridharpu wahang pahong chathanaba NIA gi maikai degi tharakiba application ama Chief Judicial Magistrate CJIM Imphal West ki court na ayaba pikre hari. Pawdugi matugina NIA gi Chief Investigating Officer Imphal Branch ki maikai digi court chahi kuntra gumdoi suraba Sagolban Bijoy Govindagi Kewal Chan gi machanupa Rajkumar Sridharpu Chingarwel da laiba manga suba IRB Battalion Headquarter dagi mamang chahi gi February 13 da Nongmei Lakpada mari lainana wahang paukhum chathanaba petition tharakhibani NIA gi Special Public Prosecutor gi maikai dagi thamlakhiba wahang court na tarba matung Sridharpu NIA na sajiwa jail manungda wahang paukhum chathanaba ayaba pikhibani Panba yabadi mamang chahi February thada masing amlaba miyamna thomjinduna tongan khulai chahum ga loinana nongmei maru kaya namfuda lawduna pukhibani madugi matung Ministry of Home Affairs MIC gi instruction matung ina hana lamlai police ta file tawramba case asi NIA ga amu hana register tawduna thijinba hawkhibani Popular Government lingringai gi mangwana political settlement ama hana purakadabani KJC Manipur Popular Government ama lingringai gi mangwana hojik tholiba conflict asigi political settlement ama purakadabani haina ngarang Churachandpur khongjat pangthokhiba BJP gi national leader anigi mafamda Kukigi Council gi maikai degi taksin khre hari Numi humni gi khongchata state asida lakhiba BJP gi National General Secretary Organization BL Santos amasung BJP gi National Spokesperson oibegi mathakta Northeast in charge ki thau puriba Sambit Patra ani ngarang Churachandpur da chatuna Kukigi Council gi miyut singa unaduna interaction chathakiba duda Kukigi Council gi maikai degi hojik national highway sing da lairiba buffer zone sing asi makha tana maintain tawba yauna state asida popular government ama lingringai gi mangwana political settlement ama purakpa mathau tai Kukigi Council gi maikai degi BJP government gi mayokta laite adubu hojik lawriba ground reality sing asina maram oiraga Kukigi community sing na hojik lairiba phibam asida nauna semgadariba government aduda saruk yaba ngamloidabagi phibam da lai haina phongdoki BJP ki central leader sing adugi maikai degi Kukigi sing da nauna semgadariba government asida support taunabagi wafam kaya phongdoklabasu Kukigi Council na pukhalakliba wafam sing aduna maram oiraga chawna chayetnaba ama laire loinana anauba sarkar semnaba honariba MLA sing da chawna ningba kaiba haibadu oihalle BJP ka puna chaminariba NPF ki MLA manga adugi maikai degi su state asida anauba sarkar ama lingba adu da mapung phana saugatuna lakhibani adubu oiragliba phibam asina anauba sarkar ama semnaba honabada chawna khurau thangba haibadu oigadauri adubu press na phang paugi Source amagi matung inadi Kuki militant singi akalma pressure laibana Kuki MLA singna sarkar sembasi da fongna saugat ningbagi apamba fongdokpa ngamdrabasu sarkar seminna ningbagi apambadi lairi Bihar ge assembly mikhalda NDA na seat chaniga mari da mangjel thaduna chawna mai paklaba yana laire Mamangda mukta oikhidriba mawongda Bihar da NDA na itihasik oiba mawongda hantak pangthokiba general election aduda chawna mai paklaba yana laire Seat chaniga nifuga humdoi laiba Bihar Assembly election asida hojik fawbada NDA na seat kunga nipa na mai pakre aduga seat chamaga humpuga taraga tarukta mangjel tharaga chatli Congress amasung RJD gi apunba alliance na seat ani da mai pakre aduga seat kontra da mangjel tharaga chatli atoba party sing na hojik fawbada seat ani da mai pakre aduga manga da mangjel tharaga chatli hojik fawbada lairiba mikhal gi fal asina Chief Minister Nitish Kumar manga suba thang gi sarkar paiba haibasi madi soidre Bihar da khwaidagi sangna Chief Minister oiba haibadi hojik fawbagi oina JDO gi luchingba Nitish Kumar na oiri ing 2020 da Bihar ge assembly mikhal gi result adugi faldagi NDA na yamna hena mai paktuna itihasik oiba mawongda record ama thamba ngamlagani haina panari NDA gi oina hojik fawbagi lairiba phibam asida BJP na seat marfu taraga manga da mangjil thari aduga Nitish Kumar gi party oiriba JDO na seat marfu ga mari da mangjil thari aduga opposition gi alliance partner oiriba seat kunga mari da Congress na seat anida aduga CPI ML na seat amada mangjil thari mikhalasiga mari lainana tongan ba news channel sing da pikhiba exit poll sing da di NDA na yamdrabada 121 to 141 fawba aduga RJD amasung Congress ka punba alliance oiriba Mahagathabandhan na seat 98 to 118 fawba fanglaba yai haina predict tawkhibani Bihar gi mikhala se da NDA na chawna mai pakpa yabagi fibam lakpa se da Prime Minister Narendra Modi amasung Union Home Minister Amit Shah na nungai phongdokre Union Home Minister Amit Shah na ma ke extra thagalakpa warol amada haribana mikhala se da NDA na chawna mai pakpa haibasi Bihar gi chawkha thorangda thajaba thamliba Bihari khudingma ke achoba mai pakpani
Jungle Raj ki politics ki matam adu hojikti loire mikhal asigidamak angamba thakta honnakhiba Prime Minister Narendra Modi, Chief Minister Nitish Kumar amasung NDA gi luchingba khudingma pu thagatpa fongdukli. NDA government na miyam ga pambasing adu maning thunganaba honnagani hairi. Any Kukigi tribe asi ST list gi lauthongnaba taksinkhre. Thadou NP Manipur ki team amana ngasi hauji Imphal Hotel da lairiba BJP ki National General Secretary Organization BL Santos amasung Northeast in charge Sambit Patra anina unaduna lamdam asida sanchi thamnaba honariba asiga mari lainana any Kukigi tribe asi ST list gi lauthongnaba memorandum pisinduna taksinkhre haina Thadou NP Manipur ki Joint Secretary Mangau Thadou na Thadorok Pacherol amana hairi Cherol asina makha tana hairibana BJP ki Central Leader anida pisinkhiba memorandum aduda yauriba maruiba warol singdi haukiba chahi ani hena state asida irang thokliba asida any Kukigi tribe asisu yamna maruiba issue amani state asida matam sangna PR thamlakpana lengak sasanda akaiba kaya leire state asigi irang asiga mari leinana issue sing khanaduna santi laknaba honabada Thadou NP Manipur su yahon biu haibasini Amaromda BJP ki Central Leader ani aduna Thadou NP ki warol sing asi tabiduna state asida ingtapa amasung democratically elected government ama thamnanaba honagani haibigi thajaba piramki haidi tatlaba pambom dukan gi yumthakta fangkhre Delhi gi Red Fort manakta ningthokabagi numidangda pokhai khiba adu asoki matik safukali madudi mafam adudagi food lising amarom lapada miyoi amagi tatlaba pambom ama fangkhre second taragani thoi sangba video aduna Red Fort corridor adugi hek mayoknabada laiba last but right market dukan amagi yumthakta tatlaba pambom adu utkhi forensic science laboratory FSL tagi official amana pokhaiba duda high grade explosive sing sajinaki haiki mafam madudagi fangkiba explosive sample singi manungdagi ama ammonium nitrate tagi hena sakti legani thajai FSL team na cartridge anika payariba maru amasung explosive sing yauna sample ni fu hena khomjinki Delhi blast matung Omar Abdullah Kashmir Muslim khudima terrorist nate handak chayol asida Delhi gi Mayai tabuk maktada thokiba blast adugi thijinbagi thabak chatharakpada mahakna leingak chalairiba Union Territory adudagi miyamgi mayokta tayonana ot naiki thabak chatharakani khangbaga loinana Kashmir gi Muslim khudimak terrorist ama nate haina Chief Minister Omar Abdullah na haikre Red Fort Metro Station manakta November 10 da pokhai khiba aduda yamdrabada miyoi 10 siki amasung kunga mari romsoki ngasi ayuk jamuda paumi singda wa ngangbada blast adu Abdullah na condemn tawki amasung maralejadaba singbu tamthina asumna hatpa si lining amatana chumi haire haiki koina wafam ama soidinamak ningsinggadawani Jammu and Kashmir gi miyoi khudimak terrorist ama natraga terrorist singa loinaba nate masida santi amasung machimana oibabu matam pumnamak tamanghanba supna gi miyoi khara khak lei JNK da lairiba miyoi khudingmak amasung Kashmir Muslim khudingmakta aikoina supnagi ideology amaga loinana yenglaba amasung makhoigi khudingmak pu terrorist amani khalabadi miyambu achuma lambida pubada khudong thigani haina mangna haiki Delhi da Hyundai I-20 car pokhai baga mari leinana Kashmir doctor khara fakibagi matung mahaki wafam asi phongduklakhibani Dr. Uman Muhammad na I-20 driver ni Dr. Muzamin na Pulwama dagini aduga Dr. Adil Rathir na Anastanagat dagini blast adugi thijinbada Pakistan da laiva Jaisi Muhammad JEM terror group ka makhoiga mari leinaramba fangki blast aduda chenaba sing adu akanba chairak soidina pigadabani amasung mara leitaba sing adu tongana khandokadabani haina Chief Minister na demand tawki Kharadi Dr. Oiba yawa terror gi chingnabada farba sing adugi professional background gi matangda hangbada masigi matang mamangda university sing gi Professor Ukhidabra haina mahakna pakhumpi ki mahimasin hairaba miyoi singna siguma thabak asida yaude kanana hai mahakna blast adu thohan khiba security gi asoiba aduda su wahang hangki blast aduga mari leinaba doctor ama magi mamangi thabak tagi tanthokraba matung thijinbagi thabak ama chathakribra haina angakpa phongdoki thaba adudagi makhoi tanthokraba su madugi matung karama makhalgi investigation chathaki haiba wafam asina mahak punungai hande prosecution karigi chathakidribano fibam adu mausagi fibam da thambada ikoina central government ta mateng pangba khaktamak ngasi amasung madu ikoina tawri haina Chief Minister aduna haiki Dr. Muzamil Dr. Adil amasung atopa Dr. Sain Sahid Lucknow da laiba miyoi ase hojik police custody da lairi blast ki lautuna ba pangthokhiba Faridabad ta laiba Al Falah University da punna thabak tawminaramki